ꯆꯥꯛꯁꯨ ꯊꯤꯕ ꯂꯣꯏꯔꯦ ꯃꯌꯥꯝꯗꯣ ꯆꯥꯅꯕ ꯑꯍꯪꯕ ꯆꯤꯌꯔ ꯑꯃꯃꯝ ꯆꯤꯡꯊꯣꯛꯇꯨꯅ ꯐꯝꯅꯈ꯭ꯔꯦ ꯄꯥꯊꯧꯒ ꯃꯥꯂꯪꯒ ꯑꯃ ꯊꯪꯅꯔꯦ ꯃꯥꯂꯪꯒꯤ ꯅꯥꯀꯜ ꯑꯃꯗꯅ ꯆꯤꯡꯂꯦꯝꯕꯤ ꯑꯗꯨꯒ ꯄꯥꯊꯧꯒꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯤꯟꯊꯥ ꯐꯝꯂꯦ ꯆꯤꯡꯂꯦꯝꯕꯤꯒ ꯁꯤꯟꯊꯥꯒꯒꯤ ꯃꯔꯛꯇꯅ ꯂꯥꯏꯖ ꯐꯝꯂꯦ ꯃꯥꯂꯪꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯏꯟꯁꯥꯡꯁꯤꯗꯤ ꯐꯖꯅ ꯍꯥꯎꯗꯧ ꯃꯥꯜꯂꯤꯍꯦ ꯂꯥꯏꯖ ꯍꯥꯎꯕ ꯍꯥꯎꯇꯕꯗꯤ ꯈꯪꯗꯦ ꯃꯣꯔꯣꯛ ꯈꯔ ꯁꯥꯔꯝꯒꯗ꯭ꯔꯥ ꯇꯥꯟꯖꯥꯗꯨꯗ ꯁꯤꯟꯊꯥꯅ ꯄꯥꯊꯧꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪꯗꯤ ꯉꯥ ꯊꯣꯡꯕꯁꯦ ꯌꯥꯝ ꯆꯥꯔꯨꯔꯅꯨ ꯑꯆꯝꯕꯁꯤꯅ ꯈꯔ ꯍꯦꯟꯅ ꯆꯥꯎꯋꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯆꯝꯐꯨꯠ ꯍꯥꯞꯄ ꯇꯦꯡꯀꯣꯠꯇꯣ ꯄꯥꯏꯈꯠꯇꯨꯅ ꯄꯥꯊꯧꯒꯤ ꯄ꯭ꯂꯦꯠ ꯃꯆꯤꯗꯨꯗ ꯍꯥꯞꯂꯤ ꯄꯥꯊꯧꯒꯤ ꯀꯔꯤ ꯋꯥꯠꯂꯤ ꯀꯔꯤ ꯍꯥꯞꯁꯤꯒꯦ ꯁꯤꯟꯊꯥꯅ ꯌꯦꯡꯁꯤꯟꯕꯗꯨ ꯎꯕꯗ ꯂꯥꯏꯖ ꯇꯧꯐꯝ ꯈꯪꯗꯦ ꯁꯤꯟꯊꯥꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯃꯇꯧ ꯈꯨꯗꯤꯡ ꯂꯥꯏꯖ ꯆꯞ ꯆꯞ ꯂꯦꯞꯄꯤ ꯃꯇꯩ ꯃꯅꯥꯎꯗꯨꯗꯤ ꯆꯥꯛ ꯆꯥꯅꯤ ꯍꯥꯏꯕꯁꯨ ꯈꯟꯗ꯭ꯔꯤ ꯂꯩꯅꯔꯤꯕ ꯐꯤꯕꯝꯁꯦ ꯈꯪꯕꯅ ꯁꯤꯟꯊꯥꯅ ꯇꯧꯔꯤꯕꯗꯣ ꯄꯥꯊꯧ ꯆꯪꯗꯦ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯆꯥꯛ ꯆꯥꯅꯕ ꯍꯣꯠꯅꯔꯤꯕꯤ ꯂꯥꯏꯖꯕꯨ ꯌꯦꯡꯗꯨꯅ ꯂꯩ ꯄꯥꯊꯧꯅ ꯑꯃꯨꯛ ꯁꯤꯟꯊꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯔꯅꯤ ꯅꯪꯁꯨ ꯆꯥꯔꯣ ꯇꯥꯟꯖꯥꯗꯨꯗ ꯃꯥꯂꯪꯅ ꯁꯤꯟꯊꯥ ꯅꯪꯁꯨ ꯆꯥꯔꯣ ꯑꯩꯈꯣꯏ ꯏꯇꯥꯎꯁꯦ ꯃꯣꯔꯣꯛꯇꯤ ꯑꯗꯨꯝ ꯃꯩ ꯇꯥꯕꯅꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯀꯥꯏꯗꯩꯅꯣ ꯆꯈꯥꯎ ꯌꯥꯗ꯭ꯔꯕꯅꯤ ꯊꯨꯝ ꯃꯣꯔꯣꯛ ꯑꯀꯟꯕ ꯑꯝꯇ ꯆꯥꯕ ꯌꯥꯗ꯭ꯔꯕꯅꯤ ꯈꯔ ꯆꯥꯕꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯆꯥꯛ ꯃꯔꯛꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯃꯇꯦꯛ ꯃꯇꯦꯛ ꯇꯧꯗꯨꯅ ꯆꯥꯛ ꯆꯥꯅꯔꯤ ꯂꯥꯏꯖꯗꯤ ꯍꯥꯞꯂꯤꯕ ꯆꯥꯛ ꯈꯔꯗꯣ ꯃꯆꯤ ꯁꯨꯛꯂꯦꯡ ꯂꯦꯡꯈꯤꯗ꯭ꯔꯦ ꯇꯣꯠꯂꯤꯕ ꯈꯔꯗꯣ ꯁꯤꯛ ꯁꯤꯛꯇꯅ ꯂꯩꯈ꯭ꯔꯦ ꯃꯥꯏꯊꯣꯡꯁꯨ ꯏꯃꯛ ꯃꯛꯁꯤꯜꯂꯤ ꯑꯃꯨꯛꯇꯁꯨ ꯅꯣꯟꯈꯠꯂꯛꯇꯨꯅ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ ꯌꯥꯎꯗꯦ ꯃꯇꯧꯗꯣ ꯄꯥꯊꯧ ꯉꯁꯥꯏꯗꯒꯤ ꯀꯨꯞꯅ ꯌꯦꯡꯂꯤꯕꯅꯤ ꯈꯪꯂꯤꯕꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯆꯥꯛꯇ ꯇꯥꯏꯅꯩ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯄꯥꯊꯧꯁꯨ ꯂꯩꯐꯝ ꯈꯪꯗꯦ ꯐꯣꯡꯅ ꯀꯔꯤꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯒꯤ ꯊꯧꯅꯥꯁꯨ ꯂꯩꯇꯦ ꯊꯦꯝꯗꯨꯅ ꯄꯤꯖꯕꯒꯤ ꯃꯇꯥꯡꯁꯨ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯛ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯕꯁꯨ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯗꯕ ꯄꯨꯡꯐꯝꯗ ꯂꯩꯔꯨꯕꯅ ꯇꯥꯏꯅꯐꯝ ꯈꯪꯗ ꯋꯥꯈꯜꯗꯣ ꯑꯁꯥꯎꯕꯗ ꯑꯣꯟꯊꯣꯔꯛꯏ ꯁꯥꯎꯅꯤꯡꯕꯗꯨ ꯐꯥꯊꯅꯕ ꯍꯣꯠꯅꯕꯗ ꯉꯥ ꯊꯣꯡꯕꯗꯨ ꯊꯑꯣꯏꯅ ꯀꯣꯠ ꯀꯣꯠꯇꯨꯅ ꯆꯥꯏ ꯃꯌꯥꯝꯅ ꯆꯥꯕ ꯂꯣꯏꯔꯛꯂꯕ ꯐꯥꯎꯕ ꯂꯥꯏꯖꯗꯤ ꯃꯆꯤ ꯂꯦꯡꯗꯦ ꯇꯥꯟꯖꯥꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯅ ꯂꯥꯏꯖ ꯆꯥꯛꯇꯣ ꯈꯔ ꯆꯥꯁꯤꯜꯂꯣ ꯑꯩ ꯄꯨꯛ ꯊꯜꯂꯦ ꯀꯩꯝꯇꯁꯨ ꯆꯥꯗꯦ ꯀꯃꯥꯏ ꯄꯨꯛ ꯊꯟꯗꯣꯏꯅꯣ ꯌꯥꯔꯅꯤ ꯑꯩ ꯑꯁꯦꯡꯕꯒꯤ ꯊꯜꯂꯦ ꯃꯌꯥꯝ ꯂꯣꯏꯅꯔꯗꯤ ꯍꯧꯒꯠꯂꯁꯤꯔꯥ ꯂꯥꯏꯖꯅ ꯍꯧꯒꯠꯀꯦ ꯇꯧꯕꯒ ꯄꯥꯊꯧꯅ ꯂꯥꯏꯖꯗ ꯌꯦꯡꯗꯨꯅ ꯁꯧꯔꯥꯡꯅꯅ ꯆꯥꯛ ꯂꯦꯝꯍꯟꯕ ꯌꯥꯔꯣꯏ ꯂꯥꯏꯖ ꯄꯥꯊꯧꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯑꯩ ꯄꯨꯛ ꯊꯜꯂꯦ ꯇꯥꯏꯅꯐꯝ ꯈꯪꯗ ꯅꯨꯡꯁꯤꯕꯗꯨꯅ ꯑꯁꯥꯎꯕꯒꯤ ꯁꯛꯂꯣꯟ ꯂꯧꯈꯤꯗꯨꯅ ꯄꯥꯊꯧꯁꯨ ꯈꯣꯟꯖꯦꯜꯗꯨ ꯅꯦꯝꯊꯗ꯭ꯔꯦ ꯀꯃꯥꯏꯅ ꯄꯨꯛ ꯊꯟꯗꯣꯏꯅꯣ ꯁꯨꯛꯆꯥꯁꯨ ꯆꯥꯗ꯭ꯔꯒ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯆꯥꯅꯤꯡꯗ꯭ꯔꯗꯤ ꯀꯩꯗꯧꯕꯒꯤ ꯆꯥꯛ ꯆꯥꯕ ꯂꯥꯛꯏꯅꯣ ꯃꯇꯝ ꯃꯥꯡꯅꯕ ꯂꯥꯏꯖꯁꯨ ꯄꯥꯊꯧꯅ ꯁꯪꯒꯠꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨꯗ ꯇꯤꯡ ꯂꯥꯎꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯃꯌꯥꯝꯗꯨꯁꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯄꯥꯊꯧꯗ ꯂꯣꯏꯅ ꯌꯦꯡꯉꯤ ꯄꯥꯊꯧꯒꯤ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖꯅ ꯂꯥꯟꯅ ꯂꯧꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯁꯤꯟꯊꯥꯅ ꯂꯥꯏꯖ ꯈꯔ ꯆꯥꯁꯜꯂꯣ ꯇꯥꯟꯖꯥꯗꯨꯗ ꯁꯤꯟꯊꯥꯒꯤ ꯀꯣꯜ ꯂꯥꯛꯇꯨꯅ ꯀꯣꯜꯗꯣ ꯄꯥꯏꯈꯠꯂꯨꯈꯤꯒꯦ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯀꯔꯤꯁꯨ ꯅꯠꯇꯕꯗꯨꯗ ꯊꯑꯣꯏꯅ ꯑꯅꯝ ꯇꯥꯟꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯂꯪꯅ ꯑꯣꯏꯅ ꯄꯥꯊꯧ ꯌꯥꯔꯦ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯒ ꯀꯃꯥꯏ ꯅꯝꯗꯅ ꯆꯥꯁꯤꯟꯗꯣꯏꯅꯣ ꯂꯥꯏꯖ ꯂꯣꯏꯁꯜꯂꯣ ꯌꯥꯔꯣꯏ ꯄꯨꯈꯝꯗ ꯌꯥꯎꯔꯤꯕ ꯆꯥꯛꯇꯣ ꯆꯥꯗ꯭ꯔꯤꯐꯥꯎ ꯍꯧꯒꯠꯄ ꯌꯥꯔꯣꯏ ꯆꯤꯡꯂꯦꯝꯕꯤ ꯅꯣꯏ ꯍꯧꯒꯠꯆꯔꯣ ꯆꯥꯛ ꯆꯥꯔꯒ ꯍꯨꯟꯗꯣꯛꯄꯒꯤ ꯆꯠꯅꯕꯤꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯈꯛꯇꯅꯤ ꯆꯠꯅꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯆꯦꯡ ꯆꯥꯛ ꯄꯪꯐꯪ ꯐꯪꯕꯒꯤ ꯄꯣꯠꯀꯤ ꯃꯒꯨꯜ ꯈꯪꯗꯕ ꯇꯧꯒꯅꯨ ꯄꯥꯊꯧꯒꯤ ꯋꯥꯍꯩꯗꯨꯗ ꯃꯥꯕꯨ ꯋꯥꯈꯜ ꯇꯥꯗꯕꯤ ꯑꯃꯒꯨꯝ ꯃꯤꯒꯤ ꯃꯃꯥꯡꯗꯨꯗ ꯍꯥꯏꯔꯛꯄꯗꯣ ꯈꯣꯏꯗꯧꯗꯨ ꯈꯪꯁꯥꯎ ꯍꯦꯛ ꯁꯥꯎꯅꯤꯡꯂꯨꯔ ꯃꯥꯜꯂꯤ ꯍꯧꯒꯠꯀꯦ ꯇꯧꯔꯝꯕꯗꯣ ꯈꯪꯐꯝ ꯐꯝꯊꯗꯨꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯆꯥꯛꯇꯣ ꯐꯠ ꯐꯠ ꯆꯥꯁꯤꯜꯂꯤ ꯏꯟꯁꯥꯡꯁꯨ ꯇꯣꯠꯇꯦ ꯆꯥꯗ ꯌꯥꯗ ꯆꯒꯪꯗꯨꯅꯤ ꯆꯥꯔꯤꯕꯗꯣ ꯆꯈꯣꯝ 2-3 ꯍꯨꯛꯂꯒ ꯐꯨꯟꯒꯦ ꯇꯧꯕꯗꯨꯗ ꯄꯥꯊꯧ ꯄꯥꯈꯠꯅ ꯇꯞꯅ ꯆꯥꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯇꯥꯟꯅꯔꯛꯀꯦ ꯏꯁꯤꯡꯁꯦ ꯊꯛꯆꯤꯜꯂꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯖꯛꯇꯨꯗꯒꯤ ꯏꯁꯤꯡꯗꯨ ꯈꯔ ꯍꯩꯗꯨꯅ ꯄꯤ ꯑꯗꯨꯕꯨ ꯂꯥꯏꯖ ꯊꯛꯇꯦ ꯊꯕꯥꯛꯇ ꯃꯈꯨꯠꯇꯨꯅ ꯐꯨꯔꯒ ꯆꯥꯛꯇꯣ ꯅꯝꯗꯅ ꯆꯥꯁꯤꯜꯂꯤ ꯃꯄꯤꯁꯨ ꯏꯔꯥ ꯆꯦꯜꯂꯤ ꯃꯤꯀꯨꯞꯇꯨꯗ ꯄꯥꯊꯧꯁꯨ ꯃꯇꯧꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯡꯁꯨꯛ ꯁꯨꯛꯂꯦ ꯍꯟꯗꯛꯇꯤ ꯈꯔ ꯇꯞꯊꯅ ꯍꯥꯏꯔꯛꯏ ꯏꯟꯁꯥꯡꯗꯨꯁꯨ ꯆꯥꯁꯤꯜꯂꯨ ꯂꯦꯝꯍꯟꯕ ꯌꯥꯔꯣꯏ ꯂꯥꯏꯖꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯈꯔ ꯍꯩꯗꯨꯅ ꯐꯠ ꯐꯠ ꯆꯥꯁꯤꯜꯂꯤ
ꯙꯞ ꯇꯧꯗꯨꯅ ꯆꯥꯛꯇꯣ ꯅꯝꯗꯅ ꯄꯤꯖꯗ꯭ꯔꯗꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯀꯔꯤꯁꯨ ꯆꯥꯔꯔꯣꯏ ꯈꯪꯕꯅ ꯎꯄꯥꯏ ꯇꯧꯗꯨꯅ ꯆꯥꯍꯜꯂꯤꯕꯅꯤ꯫ ꯃꯄꯤ ꯏꯔꯥ ꯆꯦꯟꯕ ꯃꯈꯩ ꯃꯃꯥꯏ ꯃꯃꯤꯠ ꯏꯁꯨꯛ ꯁꯨꯛꯇꯨꯅ ꯆꯥꯛ ꯆꯥꯔꯤꯕꯗꯣ ꯎꯕꯗ ꯄꯥꯊꯧ ꯆꯪꯁꯤꯟꯗꯨꯅ ꯊꯦꯝꯅꯤꯡꯕ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯆꯪꯁꯤꯟꯁꯤ ꯀꯗꯥꯏ ꯍꯟꯗꯣꯛꯁꯤ ꯀꯗꯥꯏ ꯇꯧꯗꯨꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯐꯝꯂꯤ꯫ ꯂꯥꯏꯖꯕꯨ ꯀꯨꯏꯅ ꯌꯦꯡꯕꯁꯨ ꯉꯝꯗꯦ, ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯂꯩꯊꯣꯛꯇꯨꯅ ꯐꯝꯂꯤ꯫ ꯂꯥꯏꯖꯁꯨ ꯃꯍꯥꯎ ꯃꯊꯨꯝ ꯌꯦꯡꯗꯅ ꯄꯨꯈꯝꯗ ꯌꯥꯎꯔꯤꯕ ꯆꯥꯛꯇꯣ ꯆꯥꯕ ꯂꯣꯏꯔꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯀꯣꯟ ꯐꯦꯡꯐꯝꯗ ꯆꯪꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯄꯥꯊꯧꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯍꯥꯏꯔꯞ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯄꯤ꯫ ꯁꯥꯎꯔꯝꯕ ꯈꯣꯟꯖꯦꯜꯗꯨ ꯐꯥꯊꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯆꯥꯛ ꯏꯁꯤꯡ ꯐꯖꯅ ꯆꯥꯎ, ꯅꯁꯥ ꯅꯥꯍꯟꯒꯅꯨ." ꯂꯥꯏꯖ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯇꯧꯔꯤ꯫ ꯃꯇꯧꯗꯨꯗ ꯄꯥꯊꯧꯅ ꯑꯃꯨꯛ, "ꯇꯥꯕ꯭ꯔꯣꯏꯅ ꯍꯥꯏꯔꯤꯁꯦ? ꯂꯥꯏꯖ." ꯄꯥꯊꯧ ꯊꯃꯣꯏꯗꯣ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯤ꯫ ꯑꯣꯏꯅꯔꯤꯕ ꯐꯤꯕꯝ, ꯂꯩꯅꯔꯤꯕ ꯏꯀꯣꯝ ꯀꯣꯝꯂꯕ ꯃꯔꯤ, ꯇꯥꯏꯅꯐꯝ ꯈꯪꯗ ꯑꯁꯥꯎꯕꯗ ꯑꯃꯨꯛ ꯑꯣꯟꯊꯗꯨꯅ ꯑꯃꯨꯛꯁꯨ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯋꯥꯎꯔꯞꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯅꯪꯉꯣꯟꯗꯅꯤ." ꯂꯥꯏꯖꯅ ꯇꯥꯁꯤꯟꯅꯗꯅ ꯂꯩꯕꯗꯨꯗ ꯄꯥꯊꯧ ꯂꯥꯏꯖꯒꯤ ꯄꯥꯝꯕꯣꯝꯗꯣ ꯄꯥꯏꯕꯣꯏ ꯆꯤꯡꯕꯣꯏ ꯇꯧꯗꯨꯅ ꯂꯥꯏꯖ ꯄꯥꯊꯧꯒꯤ ꯃꯈꯨꯠꯇ ꯐꯠ ꯀꯟꯊꯣꯛꯏ꯫ ꯑꯗꯨꯒ ꯁꯧꯔꯥꯡꯅꯅ ꯍꯥꯏꯔꯛꯏ, "ꯍꯥꯏꯒꯗꯕ ꯋꯥ ꯂꯣꯏꯔꯗꯤ ꯊꯣꯛꯄꯤꯈ꯭ꯔꯣ." ꯋꯥꯍꯩꯗꯨꯗ ꯄꯥꯊꯧ ꯂꯥꯏꯖꯕꯨ ꯃꯨꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯑꯩꯕꯨ ꯀꯌꯥꯃꯨꯛ ꯍꯩꯅꯗꯕ ꯐꯥꯎꯔꯒꯦ? ꯃꯤꯠꯅ ꯎꯕ ꯈꯔꯅ ꯋꯥꯈꯜ ꯂꯤꯁꯥꯡ ꯊꯥꯈꯤꯅꯨ, ꯋꯥꯔꯤ ꯁꯥꯟꯅꯁꯤ꯫ ꯆꯤꯝꯕꯥꯜꯒꯤ ꯋꯥꯍꯩꯒ ꯃꯤꯠꯃꯥꯡꯗ ꯎꯠꯂꯤꯕꯁꯤꯒ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯀꯔꯝꯕꯅ ꯆꯨꯝꯕꯅꯣ, ꯀꯔꯝꯕꯅ ꯑꯔꯥꯟꯕꯅꯣ ꯑꯩꯕꯨ ꯇꯥꯛꯄꯒꯤ ꯃꯊꯧ ꯇꯥꯗꯦ, ꯇꯥꯅꯤꯡꯕꯁꯨ ꯐꯥꯎꯗꯦ꯫ ꯑꯣ, ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯆꯤꯝꯕꯥꯜꯒꯤ ꯋꯥꯍꯩꯁꯦ ꯑꯔꯥꯟꯕ ꯅꯠꯇꯦ ꯈꯪꯅꯅꯕ ꯃꯌꯥꯝ ꯂꯣꯏꯅ ꯁꯨꯔꯤꯉꯩꯁꯤꯗ ꯍꯥꯏꯍꯧꯕ ꯇꯥꯔꯦ꯫ ꯑꯩꯒꯤ ꯈꯣꯡꯐꯝ ꯀꯗꯥꯏꯗ ꯂꯦꯞꯄꯤ ꯍꯥꯏꯕꯗꯣ ꯈꯨꯗꯛꯁꯤꯗ ꯊꯕꯛ ꯑꯣꯏꯅ ꯎꯠꯄ ꯇꯥꯔꯦ." ꯄꯥꯊꯧꯅ ꯌꯥꯝꯅ ꯐꯤꯡꯅ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤꯕꯗꯣ ꯂꯥꯏꯖ ꯄꯥꯈꯠꯄ ꯐꯥꯎꯔꯤ꯫ ꯇꯁꯦꯡꯅꯃꯛ ꯃꯇꯥꯡꯁꯤꯗ ꯄꯨꯝꯅꯃꯛꯀꯤ ꯑꯁꯣꯏꯕ ꯑꯣꯏꯔꯗ꯭ꯔꯥ ꯈꯟꯕꯗ꯫ ꯑꯗꯨꯅ ꯄꯥꯈꯠꯅ ꯑꯃꯨꯛ, "ꯅꯁꯥꯗ ꯆꯥꯛꯄ ꯃꯩꯔꯤꯅ ꯑꯀꯣꯏꯕꯗ ꯂꯩꯕ ꯄꯨꯝꯅꯃꯛ ꯆꯥꯛꯊꯦꯛꯄꯗ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯌꯥꯎꯍꯟꯗꯨꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕꯕꯨ ꯊꯨꯒꯥꯏꯅꯕ ꯊꯧꯁꯤꯜ ꯇꯧꯒꯅꯨ, ꯃꯗꯣ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤꯒꯤ ꯃꯇꯧꯅꯤ." "ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯉꯁꯥꯏꯗꯒꯤ ꯋꯥꯈꯜ ꯋꯥꯔꯤꯕꯗꯨꯗꯤ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒꯤ ꯑꯅꯤꯡꯕ ꯀꯥꯏꯒꯅꯤ ꯄꯥꯈꯠꯂꯕꯗꯤ ꯍꯧꯖꯤꯛꯃꯛ ꯆꯠꯅꯤꯡꯕ꯭ꯔꯥ? ꯏꯁꯥꯃꯛ ꯊꯤꯟꯕꯤꯔꯝꯒꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯐꯤꯔꯦꯞꯇ ꯀꯅꯥꯒꯤꯁꯨ ꯈꯨꯠ ꯊꯤꯡꯖꯤꯟꯕꯒꯤ ꯑꯌꯥꯕ ꯑꯩꯅ ꯄꯤꯗꯦ꯫ ꯏꯟꯊꯣꯛꯅꯤꯡꯕ ꯃꯇꯝꯗ ꯏꯟꯊꯣꯛꯄ ꯉꯝꯕ, ꯅꯥꯊꯩꯅꯤꯡꯕ ꯃꯇꯝꯗ ꯅꯥꯊꯩꯗꯨꯅ ꯆꯠꯄ ꯉꯝꯕ, ꯆꯠꯈꯤꯅꯤ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕꯁꯨ ꯄꯣꯛꯇꯕ ꯃꯤꯅ ꯑꯩꯒꯤ ꯄꯟꯊꯨꯡꯒꯤꯗꯃꯛ ꯋꯥꯕꯤꯐꯝꯁꯨ ꯊꯣꯛꯇꯦ." ꯀꯟꯃꯟꯈ꯭ꯔꯦ ꯋꯥꯍꯩꯗꯣ꯫ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯍꯥꯏꯔꯛꯂꯤꯕꯗꯣ ꯁꯣꯟꯊꯍꯜꯂꯦ ꯊꯃꯣꯏꯕꯨ ꯃꯔꯥ ꯂꯩꯔꯕ ꯑꯃꯒꯨꯝ꯫ ꯄꯥꯊꯧ ꯅꯥꯀꯜ ꯑꯃꯗ ꯑꯣꯟꯊꯣꯛꯇꯨꯅ ꯃꯃꯥꯏꯗꯣ ꯈꯖꯤꯛ ꯅꯣꯟꯈꯠꯇꯨꯅ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯤ꯫ ꯃꯆꯤꯟ ꯇꯨꯝꯂꯕ ꯂꯥꯏꯖꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯒꯤ ꯆꯩꯅꯥꯗꯣ ꯄꯤꯔꯥꯡ ꯑꯣꯏꯅ ꯁꯤꯟꯊꯔꯛꯏ꯫ ꯂꯥꯏꯖꯁꯨ ꯋꯥ ꯉꯥꯡꯕ ꯂꯣꯏꯕ ꯅꯪꯗꯦ, ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯂꯝꯍꯦꯟꯕꯤ ꯁꯤꯟꯊꯔꯛꯀꯅꯨ ꯌꯥꯗꯦ꯫ ꯋꯥꯍꯩ ꯄꯔꯦꯡ ꯑꯃꯐꯥꯎ ꯂꯣꯏꯁꯤꯟꯕ ꯉꯝꯗ ꯂꯦꯞꯈ꯭ꯔꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯒ ꯂꯥꯏꯖ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯃꯇꯝ ꯑꯃꯒꯤ ꯂꯩꯅꯔꯝꯕ ꯃꯔꯤ, ꯐꯥꯎꯈꯤꯕ ꯅꯨꯡꯁꯤꯕꯗꯨꯒꯤ ꯏꯖꯠꯄꯨ ꯏꯀꯥꯏ ꯈꯨꯝꯅꯔꯕꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯀꯨꯏꯅ ꯂꯦꯞꯂꯅꯨ꯫ ꯃꯗꯨꯅ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯄꯥꯎꯗꯝꯅꯤ ꯈꯜꯂꯒꯦ꯫ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯗꯨ ꯌꯧꯈ꯭ꯔꯕꯗꯤ, ꯅꯃꯥꯡꯗ ꯂꯦꯞꯇꯕꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡꯌꯦꯡ ꯑꯣꯏꯔꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯌꯦꯡꯖꯔꯣ꯫ ꯑꯗꯨꯕꯨ ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯛꯄ ꯃꯤꯀꯨꯞꯇ ꯅꯪꯒꯤ ꯃꯤꯡ ꯁꯣꯟꯖꯕꯗꯤ ꯋꯥꯔꯧꯕꯤꯒꯅꯨ, ꯑꯉꯥꯎꯕꯅꯤ ꯈꯟꯗꯣꯛꯄꯤꯌꯨ." ꯇꯥꯟꯖꯥꯗꯨꯗ ꯆꯤꯡꯂꯦꯝꯕꯤ ꯆꯪꯂꯛꯄꯗꯨꯗ ꯄꯥꯊꯧ ꯃꯈꯨꯠꯇꯨꯅ ꯁꯤꯟꯊꯔꯤꯕ ꯃꯄꯤꯗꯣ ꯍꯥꯏꯐꯦꯠ ꯇꯩꯊꯣꯛꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯁꯤꯟꯊꯥꯗꯤ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯣꯏꯅ ꯊꯣꯛꯈꯤꯕꯗꯣ ꯂꯩꯀꯥꯏꯒꯤ ꯃꯃꯥ ꯈꯔꯒ ꯊꯦꯡꯅꯕꯗꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯩꯊꯣꯛꯂꯨꯔꯦ꯫ ꯂꯣꯏꯔꯗꯨꯅ ꯍꯟꯖꯤꯜꯂꯛꯄꯗ ꯄꯥꯊꯧꯒ ꯁꯨꯃꯥꯡꯗ ꯊꯦꯡꯅꯩ꯫ ꯄꯥꯊꯧ ꯁꯤꯟꯊꯥꯗꯗꯤ ꯌꯦꯡꯂꯛꯇꯦ꯫ "ꯑꯩ ꯒꯥꯔꯤꯗ ꯂꯩꯔꯝꯂꯒꯦ, ꯆꯠꯂꯁꯤ." ꯁꯤꯟꯊꯥ ꯀꯔꯤꯅꯣ ꯈꯜꯂꯤ, ꯑꯗꯨꯕꯨ ꯆꯠꯂꯁꯤ ꯍꯥꯏꯕꯗꯨꯗ ꯊꯕꯛ ꯑꯊꯨꯕ ꯂꯩꯔꯕ ꯖꯥꯠꯂ ꯈꯟꯗꯨꯅ ꯏꯃꯨꯡꯗ ꯂꯩꯍꯧꯕ ꯕꯦꯒꯇꯣ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯅꯤ꯫ ꯆꯥꯛꯈꯨꯝꯒꯤ ꯊꯣꯡꯖꯤꯜꯗꯣ ꯌꯧꯗ꯭ꯔꯤꯉꯩꯗ ꯆꯞ ꯂꯦꯞꯄꯤ꯫ ꯂꯥꯏꯖꯅ ꯆꯥꯛꯈꯨꯝꯗ ꯀꯞꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯆꯪꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫
Chinglembi, ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯃꯥꯕꯨ ꯑꯁꯨꯛ ꯋꯥꯔꯧꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯃꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯅꯤꯡꯕ ꯐꯥꯎꯔꯛꯂꯤꯕ? ꯑꯗꯨꯒ ꯃꯥꯅ ꯏꯃꯥꯡꯗ ꯎꯠꯂꯤꯕ ꯃꯇꯧ, ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯐꯥꯎꯔꯤꯕ ꯆꯩꯅꯥ ꯃꯥꯅ ꯀꯔꯤꯒꯤ ꯈꯪꯗꯦ? ꯃꯥꯡꯈ꯭ꯔꯁꯅꯨ ꯂꯣꯏꯈ꯭ꯔꯁꯅꯨ ꯈꯟꯗꯨꯅ ꯊꯃꯣꯏꯒꯤ ꯂꯩꯔꯣꯜ ꯀꯌꯥ ꯆꯟꯗꯨꯅ ꯐꯝꯖꯤꯟꯈ꯭ꯔꯕ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯩꯒꯤ ꯊꯋꯥꯏꯒꯤ ꯃꯅꯤꯅꯤ ꯍꯥꯏꯕ ꯃꯥꯅ ꯀꯔꯤꯒꯤ ꯈꯪꯗꯦ? ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯕ ꯃꯥꯗꯤ ꯀꯔꯤꯒꯤ ꯍꯟꯖꯤꯟꯗꯨꯅ ꯑꯩꯕꯨ ꯑꯣꯠꯂꯤꯕꯅꯣ? ꯅꯨꯡꯁꯤꯕꯅ ꯑꯩꯕꯨ ꯑꯁꯨꯛ ꯋꯥꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯁꯤꯟꯊꯥ ꯁꯣꯔ ꯐꯨꯜꯂꯦ, ꯃꯊꯟꯇ ꯂꯦꯞꯆꯕꯁꯨ ꯉꯝꯗ꯭ꯔꯗꯨꯅ ꯐꯛꯂꯥꯡꯗ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯉꯥꯛꯂꯧ ꯊꯤꯔꯤ꯫ ꯉꯥꯏꯍꯥꯛ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯂꯩꯔꯕ ꯇꯨꯡꯗ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯁꯤꯟꯊꯥ ꯆꯥꯛꯈꯨꯝꯗ ꯆꯪꯂꯦ꯫ ꯂꯥꯏꯖꯥ, ꯆꯤꯡꯂꯦꯝꯕꯤ, ꯑꯩꯗꯤ ꯊꯕꯛꯀꯤ ꯀꯣꯜ ꯑꯔꯨꯕ ꯑꯃ ꯂꯥꯛꯁꯤꯟꯗꯅ ꯀꯨꯏꯅ ꯃꯄꯥꯟꯗ ꯂꯩꯊꯣꯛꯎꯔꯦ꯫ ꯏꯟꯁꯥꯡꯁꯨ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ, ꯉꯁꯤꯒꯤꯗꯤ ꯍꯟꯈ꯭ꯔꯒꯦ, ꯅꯣꯡꯃꯃꯨꯛ ꯊꯦꯡꯅꯁꯤ꯫ ꯑꯅꯤꯗꯨꯁꯨ ꯃꯥꯏꯊꯣꯡꯗꯨ ꯁꯦꯝꯃꯤ ꯆꯤꯡꯂꯦꯝꯕꯤꯅ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯅꯣꯡꯃꯃꯨꯛ ꯊꯦꯡꯅꯁꯦ, ꯑꯩꯈꯣꯏ ꯊꯤꯟꯗꯣꯛꯀꯦ꯫ ꯌꯥꯔꯅꯤ, ꯃꯥꯂꯪꯒ ꯄꯥꯊꯧꯒꯁꯨ ꯃꯄꯥꯟꯗ ꯂꯩꯍꯧꯋꯦ, ꯆꯠꯈ꯭ꯔꯒꯦꯀꯣ꯫ ꯂꯥꯏꯖꯁꯨ ꯑꯁꯦꯝꯕ ꯃꯥꯏꯊꯣꯡ ꯄꯨꯊꯣꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯛꯏ꯫ ꯌꯨꯝ ꯍꯜꯂꯛꯄ ꯂꯝꯕꯤꯗꯣ ꯄꯥꯊꯧꯁꯨ ꯁꯤꯟꯊꯥꯁꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯅꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯥꯊꯧꯅ, ꯁꯤꯟꯊꯥ, ꯌꯨꯝꯗ ꯊꯕꯛ ꯑꯆꯤꯟꯕ ꯂꯩꯍꯧꯕ꯭ꯔꯥ? ꯌꯥꯔꯗꯤ ꯃꯐꯝ ꯑꯃꯗ ꯉꯥꯏꯍꯥꯛ ꯄꯟꯈꯤꯁꯤ, ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ? ꯁꯤꯟꯊꯥꯁꯨ ꯏꯇꯞ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯀꯔꯤ ꯂꯩꯒꯦ? ꯅꯪꯅ ꯉꯔꯥꯡ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯁꯤ ꯍꯥꯏꯕꯗꯨꯒꯤꯔꯥ? ꯁꯤꯟꯊꯥ ꯃꯃꯥꯏꯗꯨ ꯊꯣꯡꯅꯥꯎꯔꯣꯝꯗ ꯂꯩꯊꯣꯛꯇꯨꯅ ꯃꯀꯣꯛꯇꯣ ꯁꯤꯠꯇꯨꯗ ꯇꯞꯅ ꯉꯥꯊꯩ꯫ ꯃꯥꯏꯊꯣꯡꯁꯨ ꯏꯃꯛ ꯃꯛꯁꯤꯜꯂꯤ꯫ ꯊꯣꯡꯅꯥꯎꯔꯣꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯉꯁꯤꯒꯤꯗꯤ ꯌꯨꯝꯗ ꯍꯜꯂꯁꯤ, ꯂꯝꯁꯥꯡ ꯆꯠꯄꯒꯤ ꯉꯁꯤꯗꯤ ꯈꯔ ꯋꯥꯔꯦ, ꯍꯥꯏꯅꯤꯡꯕ ꯋꯥꯗꯣ ꯐꯣꯟꯗ ꯑꯣꯏꯅ ꯍꯥꯏꯅꯔꯁꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯟꯈꯤ꯫ ꯎꯏꯁꯤꯜꯂꯤꯕ ꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯃꯔꯤ ꯈꯔꯁꯨ ꯀꯅꯥ ꯈꯪꯍꯟꯗ ꯆꯤꯟꯊꯈꯤ꯫ ꯈꯪꯍꯜꯂꯨꯗ꯭ꯔꯦ ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕ ꯅꯨꯄꯥꯗꯨꯗꯁꯨ꯫ ꯂꯥꯏꯖꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗꯣ ꯈꯔ ꯊꯦꯡꯈ꯭ꯔꯦ꯫ ꯌꯨꯝ ꯌꯧꯔꯝꯗꯥꯏ ꯂꯝꯕꯤꯗ ꯅꯨꯄꯤ ꯑꯃꯅ, ꯂꯥꯏꯖꯥ, ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ? ꯏꯅꯝꯃ, ꯆꯤꯡꯂꯦꯝꯕꯤ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤ꯫ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ, ꯋꯥ ꯑꯃ ꯇꯝꯕꯤꯒꯦ꯫ ꯂꯝꯕꯤ ꯋꯥꯕꯨꯗꯤ ꯑꯣꯏꯔꯤ. ꯀꯩ ꯋꯥꯅꯣ ꯏꯅꯝꯃ? ꯑꯩꯅ ꯇꯝꯗꯣꯏꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤꯀꯣ. ꯏꯅꯝꯃ, ꯀꯩ ꯋꯥꯔꯤꯅꯣ? ꯅꯍꯥꯟꯅꯦ ꯅꯣꯏ ꯅꯗꯣꯝꯆꯥꯒꯤ ꯍꯣꯇꯦꯜꯗ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯈꯝꯕꯒꯤ ꯅꯨꯄꯤꯗꯣ ꯂꯩꯔꯝꯃꯤ. ꯃꯥꯅ ꯅꯗꯣꯝꯆꯥꯗ ꯁꯥꯔꯤꯕ ꯋꯥꯔꯤꯗꯣ ꯏꯅꯝꯃꯗꯤ ꯇꯥꯕ ꯉꯝꯗꯦ. ꯑꯗꯨꯅꯅꯦ ꯍꯩꯁꯤꯡꯅ ꯆꯠꯂꯨꯀꯣ. ꯏꯅꯝꯃ, ꯑꯩꯅ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯂꯥꯜꯂꯨꯕ ꯂꯩꯇꯦ. ꯅꯨꯄꯤꯅꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤꯗꯃꯛ ꯀꯅꯥ ꯂꯩꯇꯦ ꯈꯟꯕꯒꯤ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯇꯧꯔꯕꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯄꯥꯜꯂꯤ, ꯃꯈꯣꯏꯅ ꯋꯥꯌꯦꯜꯕꯤꯖꯅꯤ. ꯍꯣꯏ ꯍꯣꯏ, ꯅꯪꯕꯨ ꯅꯨꯡꯁꯤꯗꯅ ꯏꯅꯝꯃꯅ ꯍꯥꯏꯕꯅꯤꯀꯣ, ꯊꯣꯏꯗꯣꯛꯅ ꯋꯥꯈꯜꯗꯤ ꯋꯥꯁꯤꯜꯂꯨꯅꯨ. ꯍꯣꯏ ꯏꯅꯝꯃ, ꯐꯔꯦ ꯐꯔꯦ, ꯑꯩꯁꯨ ꯗꯨꯀꯥꯟꯗ ꯄꯣꯠ ꯑꯝꯇ ꯂꯩꯔꯨꯒꯦ ꯊꯣꯛꯂꯛꯄꯅꯤ. ꯍꯣꯏ ꯏꯅꯝꯃ. ꯃꯩ ꯆꯠꯂꯕ ꯄꯨꯟꯁꯤ ꯂꯝꯕꯤꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥꯒꯤ ꯃꯔꯛꯇ ꯃꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯏ. ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯗꯨꯅ ꯑꯁꯣꯏꯕ ꯊꯤꯗꯨꯅ ꯉꯥꯡꯅꯔꯤꯕ ꯃꯗꯣꯝꯆꯥ ꯄ꯭ꯔꯃꯣꯒꯤ ꯋꯥꯈꯜꯗꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯉꯛꯄ ꯐꯥꯎꯏ. ꯐꯅ ꯀꯟꯅ ꯄ꯭ꯔꯃꯣꯕꯨ ꯀꯅꯥ ꯅꯠꯇꯦ ꯃꯃꯥꯒꯨꯝꯕꯤꯅꯤ ꯈꯟꯗꯨꯅ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯕꯁꯨ ꯄ꯭ꯔꯃꯣꯅ ꯃꯥꯕꯨ ꯉꯁꯤꯁꯨ ꯋꯥꯔꯧꯔꯤ ꯍꯥꯏꯕ ꯎꯕ ꯐꯪꯏ. ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯍꯣꯇꯦꯜ ꯐꯝꯂꯤꯕꯗꯣ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯊꯣꯛꯇꯨꯅ ꯍꯣꯇꯦꯜꯗ ꯆꯪꯂꯛꯄ ꯃꯌꯥꯝꯒꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅꯕ ꯑꯣꯏꯔꯤ. ꯃꯌꯥꯝꯁꯤ ꯈꯪꯅ ꯈꯪꯅ ꯂꯥꯏꯖ ꯅꯣꯡꯃꯇ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗꯦ. ꯇꯨꯃꯤꯟ ꯈꯥꯡꯖꯤꯟꯗꯨꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯂꯦꯜꯂꯛꯄꯅꯤ. ꯂꯝꯕꯤꯗ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥ ꯑꯃꯅ ꯇꯝꯂꯝꯂꯤꯕ ꯋꯥꯔꯤꯗꯣ ꯃꯃꯥꯒꯤ ꯃꯐꯝꯗꯗꯤ ꯇꯝꯊꯣꯛꯇ꯭ꯔꯤ. ꯑꯗꯨꯕꯨ ꯈꯟꯖꯤꯟꯒꯅꯨ ꯍꯥꯏꯕꯁꯨ ꯉꯝꯗꯦ. ꯀꯔꯤꯒꯤ ꯄ꯭ꯔꯃꯣꯅ ꯃꯥꯕꯨ ꯑꯁꯨꯛ ꯌꯦꯡꯁꯤꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯣ. ꯐꯅ ꯌꯥꯝꯅ ꯃꯗꯣꯝꯆꯥꯕꯨ ꯀꯧꯅꯕ ꯍꯣꯠꯅꯖꯩ, ꯏꯃꯨꯡ ꯑꯅꯤꯗꯣ ꯇꯥꯏꯁꯤꯟꯅꯕ ꯈꯟꯖꯩ. ꯑꯗꯨꯕꯨ ꯄ꯭ꯔꯃꯣꯒꯤ ꯃꯇꯧꯅ ꯏꯃꯨꯡ ꯑꯅꯤꯗꯣ ꯈꯔ ꯈꯔꯗꯒꯤ ꯄꯨꯡꯂꯥꯞ ꯂꯥꯞꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ. ꯀꯔꯤꯒꯤꯅꯣ?
ꯏꯗꯣꯝꯆꯥꯅ ꯑꯩꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯊꯤꯔꯤꯕꯁꯦ ꯑꯩꯅ ꯀꯅꯥꯒꯤ ꯃꯐꯝꯗ ꯀꯌꯥꯃꯨꯛ ꯂꯥꯜꯂꯨꯕꯒꯤꯅꯣ? ꯏꯃꯥꯡꯁꯨ ꯂꯥꯟ, ꯏꯇꯨꯡꯁꯨ ꯇꯦꯟ ꯍꯤꯡꯂꯤꯕꯗꯤ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯃꯄꯥꯕꯨꯡꯕꯨ ꯃꯤꯀꯨꯞꯁꯤꯗ꯫ ꯄꯥꯕꯨꯡ, ꯑꯩ ꯉꯁꯤꯗꯤ ꯄꯥꯕꯨꯡꯕꯨ ꯌꯥꯝꯅ ꯎꯅꯤꯡꯂꯦ꯫ ꯏꯃꯥꯁꯨ ꯄꯥꯕꯨꯡ ꯌꯥꯎꯗꯅ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯗ ꯅꯨꯡꯉꯥꯏꯕ ꯃꯁꯛ ꯈꯪꯖꯗ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯋꯥꯊꯣꯛ ꯆꯥꯎꯕꯤ ꯅꯆꯥꯒꯤ ꯈꯟꯕꯗ ꯏꯃꯥꯁꯦ ꯌꯥꯝꯅ ꯋꯥꯖꯔꯤ꯫ ꯑꯩꯅ ꯀꯔꯤꯅ ꯁꯦꯕꯥ ꯇꯧꯔꯒ ꯏꯃꯥꯒꯤ ꯋꯥꯈꯜꯕꯨ ꯀꯝꯗꯧꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯉꯁꯤ ꯄꯥꯕꯨꯡ ꯂꯩꯔꯝꯂꯕ, ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯇꯤꯛ ꯆꯥꯅ ꯂꯩꯔꯝꯂꯕ, ꯃꯤꯅ ꯅꯆꯥꯒꯤ ꯃꯤꯡ ꯄꯟꯗꯨꯅ ꯂꯩꯀꯥꯏ ꯋꯥꯡꯃ ꯂꯥꯟꯅ ꯉꯥꯡꯅꯔꯤꯕꯁꯦ ꯉꯥꯡꯅꯕ ꯉꯝꯂꯝꯂꯣꯏꯀꯣ꯫ ꯑꯗꯨꯕꯨ ꯄꯥꯕꯨꯡ, ꯅꯆꯥ ꯀꯅꯥꯗꯁꯨ ꯂꯥꯜꯂꯨꯗꯦ꯫ ꯅꯆꯥꯅ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕꯕꯨ ꯑꯩꯒꯤ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯅꯝꯗꯅ ꯂꯧꯕꯁꯨ ꯅꯆꯥ ꯇꯧꯗꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕꯤꯗ꯭ꯔꯕꯁꯨ ꯄꯥꯕꯨꯡꯅꯗꯤ ꯈꯪꯕꯤꯌꯨꯀꯣ ꯅꯆꯥ ꯂꯥꯟꯗꯦ ꯍꯥꯏꯕ꯫ ꯋꯥꯈꯜꯒꯤ ꯄꯣꯠꯂꯨꯝꯅ ꯌꯥꯟꯊꯔꯛꯄꯗ ꯂꯦꯡꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯀꯞꯄ ꯌꯥꯕ ꯀꯞꯂꯕ ꯇꯨꯡꯗ ꯆꯦꯞꯅ ꯍꯤꯞꯇꯨꯅ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯁꯣꯝꯗ ꯄꯥꯊꯧ ꯌꯨꯝꯗꯁꯨ ꯍꯟꯖꯤꯟꯗ꯭ꯔꯦ꯫ ꯊꯕꯛ ꯃꯐꯝꯗ ꯆꯠꯂꯨꯔꯒ ꯍꯣꯇꯦꯜꯗ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯂꯥꯛꯏ꯫ ꯍꯣꯇꯦꯜꯒꯤ ꯔꯨꯝꯗꯣ ꯍꯦꯛ ꯌꯧꯕꯒ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯉꯥꯡꯕ ꯍꯤꯗꯥꯛꯇꯣ ꯍꯩꯗꯨꯅ ꯊꯛꯄ ꯍꯧꯈ꯭ꯔꯦ꯫ ꯁꯨꯝ ꯂꯦꯞꯇꯨꯅ ꯊꯛꯂꯝꯕꯗꯒꯤ ꯐꯝꯊꯔꯛꯏ꯫ ꯀꯨꯏꯅ ꯐꯝꯕꯗꯣ ꯉꯝꯗ꯭ꯔꯗꯨꯅ ꯃꯁꯥꯗꯣ ꯁꯣꯐꯥꯗꯨꯗ ꯉꯥꯊꯗꯨꯅ ꯃꯁꯥꯕꯨ ꯉꯥꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯍꯤꯗꯥꯛꯇꯨꯁꯨ ꯍꯩꯕꯒꯤ ꯂꯣꯏꯕ नायदे꯫ ꯂꯣꯏꯈ꯭ꯔꯕꯁꯨ ꯃꯦꯅꯦꯖꯔꯕꯨ ꯀꯧꯗꯨꯅ ꯑꯃꯨꯛ ꯄꯨꯔꯛꯍꯜꯂꯤ꯫ ꯃꯁꯥꯗꯤ ꯂꯦꯡꯕꯁꯨ ꯉꯝꯗ꯭ꯔꯕꯅꯤ꯫ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯐꯣꯟꯗꯣ ꯂꯧꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯤꯁꯀꯣꯜ ꯃꯌꯥꯝꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ꯫ ꯀꯅꯥ ꯀꯅꯥꯒꯤꯅꯣ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯄꯥꯒꯤ, ꯊꯦꯕꯒꯤ, ꯊꯕꯛ ꯃꯐꯝ ꯑꯇꯩꯗꯒꯤ ꯇꯧꯔꯛꯄꯁꯤꯡ꯫ ꯃꯌꯥꯝꯗꯣ ꯍꯟꯗꯨꯅ ꯀꯣꯜ ꯕꯦꯛ ꯇꯧꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯁꯨꯝ ꯐꯣꯟꯗꯨꯗ ꯃꯃꯤꯠꯇꯨ ꯎꯏꯔꯤ ꯎꯏꯔꯤ ꯌꯦꯡꯂꯒ ꯀꯟꯇꯦꯛ ꯂꯤꯁꯇ ꯑꯃꯨꯛ ꯆꯪꯉꯤ꯫ ꯂꯥꯏꯖꯒꯤ ꯅꯝꯕꯔꯗꯣ ꯆꯪꯗꯨꯅ ꯁꯦꯐ ꯇꯧꯔꯤꯕ ꯃꯤꯡꯗꯣ ꯏꯗꯤꯠ ꯇꯧꯏ꯫ ꯂꯥꯏꯖ ꯍꯥꯏꯅ ꯁꯦꯐ ꯇꯧꯕꯗꯨꯗ ꯂꯚ ꯏꯃꯣꯖꯤ ꯑꯃ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯀꯛꯏ, ꯑꯗꯨꯒ ꯅꯨꯡꯁꯤꯕꯤ ꯍꯥꯏꯅ ꯑꯃꯨꯛ ꯁꯦꯐ ꯇꯧꯏ꯫ ꯑꯗꯨꯁꯨ ꯑꯃꯨꯛ ꯀꯛꯏ, ꯑꯗꯨꯒ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯁꯦꯐ ꯇꯧꯏ꯫ ꯄꯦꯟꯖꯔꯕ ꯃꯥꯜꯂꯦ ꯃꯃꯤꯡꯗꯣ꯫ ꯁꯦꯐ ꯇꯧꯁꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯅꯝꯕꯔꯗꯨꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯕꯗꯨꯗ ꯃꯀꯣꯛꯇꯨ ꯒꯣꯔꯣ ꯒꯣꯔꯣ ꯍꯣꯠꯂꯒ ꯃꯆꯤꯟꯗ ꯑꯃꯨꯛꯁꯨ ꯇꯛꯁꯤ ꯁꯣꯜꯂꯤ꯫ ꯍꯤꯗꯥꯛꯇꯣ ꯈꯔ ꯑꯃꯨꯛ ꯍꯩꯗꯨꯅ ꯊꯛꯏ꯫ ꯍꯟꯗꯛꯇꯤ ꯔꯨꯝꯒꯤ ꯊꯣꯡꯗꯣ ꯊꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯃꯔꯣꯜꯁꯨ ꯊꯩꯔꯤ ꯊꯩꯔꯤ꯫ ꯀꯅꯥꯅꯣ? ꯃꯦꯅꯦꯖꯔꯗꯨꯅꯦ, ꯊꯦꯕꯅꯤ ꯆꯪꯂꯛꯏ꯫ ꯊꯦꯕꯗꯤ ꯄꯥꯊꯧꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯂꯩ꯫ ꯃꯦꯅꯦꯖꯔꯗꯨꯗꯤ ꯅꯣꯡꯃꯇ ꯃꯣꯏꯒꯤ ꯕꯣꯁꯅ ꯑꯁꯨꯝꯅ ꯇꯧꯒꯅꯤ ꯊꯥꯖꯗꯕꯅ ꯐꯤꯚꯝꯗꯨꯗ ꯏꯉꯛ ꯉꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩ꯫ ꯁꯣꯐꯥꯗ ꯐꯝꯂꯝꯕꯗꯒꯤ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯥꯗ ꯐꯝꯂꯝꯂꯦ꯫ ꯃꯀꯣꯛꯅ ꯁꯣꯐꯥꯗ ꯉꯥꯊꯗꯨꯅ ꯊꯦꯕꯒ ꯃꯦꯅꯦꯖꯔꯒ ꯂꯩꯔꯤꯕ ꯅꯥꯀꯜꯗꯨꯗ ꯌꯦꯡꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯦꯕ, ꯀꯩ ꯂꯩꯔꯦ? ꯊꯦꯕꯗꯤ ꯄꯥꯊꯧꯕꯨ ꯀꯣꯏꯗꯦ, ꯑꯗꯨꯅ ꯁꯧꯔꯥꯡꯅꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯃꯣ꯫ ꯀꯩꯅꯣ? ꯊꯦꯕ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯀꯩꯗꯧꯔꯦ ꯅꯠꯇꯦ, ꯌꯨꯝ ꯍꯜꯂꯁꯤ ꯂꯥꯎ꯫ ꯍꯥꯏꯔꯛꯀꯅꯨ, ꯑꯩ ꯌꯨꯝꯗ ꯍꯜꯂꯔꯣꯏ꯫ ꯀꯥꯁꯤꯅ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯐꯝ ꯑꯣꯏꯔꯅꯤ꯫ ꯑꯋꯣꯏꯕ ꯋꯥꯁꯨ ꯅꯠꯇꯕꯁꯤꯗ ꯇꯥꯃꯣ, ꯂꯥꯎꯁꯦ, ꯌꯨꯝꯗ ꯍꯜꯂꯁꯤ꯫ ꯍꯩ, ꯑꯩꯅ ꯍꯜꯂꯔꯣꯏ ꯍꯥꯏꯔꯗꯤ ꯍꯜꯂꯔꯣꯏ꯫ ꯃꯥ ꯈꯛꯇꯔꯣ ꯋꯥꯁꯛ ꯆꯦꯠꯄꯁꯦ? ꯑꯩꯁꯨ ꯋꯥꯁꯛ ꯆꯦꯠꯂꯦ ꯍꯥꯏꯕꯗꯣ ꯊꯕꯛꯅ ꯎꯠꯀꯗꯧꯔꯤꯕ꯫ ꯑꯩꯅ ꯀꯥꯁꯤꯗꯒꯤ ꯃꯄꯥꯜ ꯊꯣꯛꯇ꯭ꯔꯗꯤ ꯀꯅꯥ ꯑꯃꯠꯇ ꯊꯦꯡꯅꯔꯔꯣꯏ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯆꯥꯡꯌꯦꯡꯗꯣ ꯇꯁꯦꯡꯅ ꯃꯥꯏ ꯄꯥꯛꯆꯔꯦꯗꯅ꯫ ꯄꯥꯊꯧꯅ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯇꯥꯕꯗ ꯊꯦꯕꯅ ꯃꯦꯅꯦꯖꯔꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯃꯣꯁꯦ ꯉꯁꯤꯗꯤ ꯁꯤꯗ ꯄꯣꯊꯥꯔꯁꯅꯨ꯫ ꯃꯦꯅꯦꯖꯔꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯕ ꯇꯥꯔꯦ꯫ ꯑꯗꯨꯒ ꯍꯣꯇꯦꯜ ꯃꯄꯨꯅ ꯃꯐꯝꯁꯤꯗ ꯑꯁꯨꯝꯅ ꯂꯩ ꯍꯥꯏꯕꯁꯦ ꯀꯅꯥꯗꯁꯨ ꯈꯪꯍꯟꯒꯅꯨ꯫ ꯇꯥꯃꯣꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤꯁꯨ ꯃꯦꯟꯇꯦꯟ ꯇꯧꯗꯕ ꯌꯥꯗꯕꯅꯤ꯫ ꯃꯦꯅꯦꯖꯔꯗꯨꯁꯨ ꯍꯣꯏ ꯈꯛꯇꯃꯛ ꯈꯨꯝꯂꯤ꯫ ꯊꯦꯕꯅ ꯃꯦꯅꯦꯖꯔꯗ ꯑꯇꯣꯞ ꯑꯇꯣꯞꯄ ꯈꯔꯁꯨ ꯁꯤꯟꯅꯔꯤ꯫ ꯃꯗꯨ ꯂꯣꯏꯔꯒ
ꯄꯥꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯥꯃꯣ ꯄꯣꯊꯥꯔꯣ ꯁꯤꯗꯩ ꯍꯦꯟꯖꯤꯜꯂꯨꯔꯅꯨ ꯌꯥꯔꯦꯀꯣ ꯄꯥꯊꯧꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯈꯨꯠꯇꯣ ꯊꯥꯡꯒꯠꯂꯦ ꯑꯗꯨꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯊꯦꯕ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯔꯒ ꯐꯣꯟꯗꯣ ꯑꯃꯨꯛ ꯍꯥꯡꯗꯣꯛꯇꯨꯅ ꯍꯟꯗꯛꯇꯤ ꯋꯥꯆꯦꯞ ꯆꯪꯗꯨꯅ ꯃꯦꯁꯦꯖ ꯑꯁꯥꯡꯕ ꯑꯃ ꯏꯔꯤ ꯐꯅ ꯀꯨꯏꯅ ꯆꯪꯉꯤ ꯃꯦꯁꯦꯖꯇꯣ ꯏꯔꯤꯕꯗꯣ ꯂꯣꯏꯔꯗꯨꯅ ꯐꯣꯟꯗꯣ ꯑꯣꯐ ꯇꯧꯁꯤꯜꯂꯒ ꯇꯨꯝꯊꯈ꯭ꯔꯦ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯂꯥꯏꯖꯅ ꯂꯧꯕꯨꯛ ꯆꯠꯄ ꯊꯣꯛꯂꯛꯄꯗ ꯂꯝꯕꯤꯗ ꯈꯝꯕ ꯑꯃꯨꯛ ꯊꯦꯡꯅꯩ ꯑꯁꯤ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯀꯔꯤ ꯗꯥꯎꯅꯣ ꯈꯪꯗꯦ ꯍꯩꯅꯈꯤꯗ꯭ꯔꯦ ꯈꯝꯕꯁꯨ ꯂꯧꯕꯨꯛ ꯆꯠꯂꯨꯕꯒꯤ ꯐꯤꯕꯝꯅꯤ ꯂꯩꯔꯝꯂꯤꯕꯗꯣ ꯂꯥꯏꯖꯅ ꯎꯁꯤꯟꯅꯗ ꯆꯠꯈꯤꯒꯦ ꯇꯧꯕꯗꯨꯗ ꯂꯥꯏꯖ ꯑꯝꯇ ꯉꯥꯏꯈꯣ ꯂꯥꯏꯖ ꯇꯥꯁꯤꯟꯅꯗ ꯁꯥꯗꯨꯅ ꯇꯨꯃꯤꯟ ꯆꯠꯂꯤ ꯍꯟꯗꯛꯇꯤ ꯈꯝꯕꯅ ꯂꯥꯏꯖꯒꯤ ꯃꯃꯥꯡꯗ ꯊꯠꯆꯤꯟꯗꯨꯅ ꯑꯩꯈꯣꯏꯅꯤ ꯍꯥꯏꯅꯈꯤꯕꯅ ꯑꯃ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯜꯂꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯂꯥꯏꯖ ꯈꯝꯕꯒꯤ ꯋꯥꯇꯥꯗꯨꯗ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯈꯝꯕꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩ ꯈꯝꯕꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯅꯤꯡ ꯈꯨꯜꯒꯤ ꯃꯥꯃ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅꯤ ꯍꯥꯏꯅꯩ ꯑꯩꯅꯗꯤ ꯃꯌꯥꯝꯗ ꯍꯥꯏꯕꯅꯤ ꯊꯥꯖꯗꯦꯗ ꯂꯥꯏꯖꯗꯤ ꯑꯩꯒ ꯋꯥ ꯂꯣꯏꯅꯔꯒ ꯂꯩꯔꯤꯅꯦ ꯍꯥꯏꯅ ꯑꯗꯨꯒꯤ ꯅꯆꯤꯜꯗꯒꯤ ꯇꯥꯒꯦꯅ ꯅꯪꯕꯨ ꯉꯥꯏꯔꯝꯃꯤꯅꯤ ꯈꯝꯕꯒꯤ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖꯁꯨ ꯁꯥꯎꯅꯤꯡꯃꯟꯗꯨꯅ ꯈꯨꯝꯂꯩ ꯇꯥ ꯈꯝꯕ ꯑꯩꯒ ꯅꯪꯒ ꯀꯗꯥꯏꯗ ꯀꯔꯤ ꯍꯥꯏꯅꯈꯤꯕ ꯂꯩ ꯍꯥ ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯋꯥꯈꯜꯗꯣ ꯅꯊꯟꯇ ꯏꯀꯥꯏꯖꯗ꯭ꯔꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪꯕꯨ ꯀꯅꯥꯅꯁꯨ ꯂꯧꯕꯤꯗ꯭ꯔꯕꯗꯨꯗ ꯑꯩꯗꯤ ꯅꯨꯡꯁꯤꯗꯅ ꯁꯨꯝ ꯏꯕꯥꯅꯤ ꯌꯥꯅꯔꯦꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯋꯥꯕꯨ ꯊꯋꯥ ꯁꯥꯗ꯭ꯔꯕꯗꯤ ꯃꯤꯀꯨꯞꯁꯤꯗ ꯑꯩꯅ ꯅꯪꯒꯤ ꯏꯖꯠꯇꯣ ꯈꯨꯡꯒꯠꯄ ꯌꯥꯗꯕ ꯃꯈꯩ ꯇꯥꯍꯟꯕꯁꯨ ꯉꯝꯃꯤ ꯈꯪꯉꯨ ꯀꯔꯤꯅ ꯇꯤꯛꯅꯒꯨꯟ ꯂꯩꯗꯅ ꯑꯩꯕꯨ ꯏꯖꯠ ꯇꯥꯍꯟꯕ ꯉꯝꯒꯅꯤ ꯈꯟꯖꯔꯤꯅꯣ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯒꯤ ꯃꯤꯡ ꯄꯟꯗꯨꯅ ꯋꯥꯔꯦꯝ ꯉꯥꯡꯅꯔꯕꯗꯤ ꯑꯐꯕ ꯑꯣꯏꯅꯔꯣꯏ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖ ꯊꯩꯗꯣꯛꯇꯨꯅ ꯆꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯈꯝꯕꯅ ꯃꯥꯒꯤ ꯈꯨꯗꯥꯡꯗ ꯇꯥꯞ ꯄꯥꯏꯁꯤꯜꯂꯛꯄꯗꯨꯗ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯗꯨꯅ ꯈꯝꯕꯒꯤ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯏ ꯈꯝꯕꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯐꯠ ꯊꯥꯗꯣꯛꯏ ꯑꯗꯨꯕꯨ ꯈꯝꯕꯁꯨ ꯍꯟꯗꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯥꯏꯖꯕꯨ ꯐꯣꯡꯅ ꯁꯤꯡꯅꯕ ꯎꯠꯊꯣꯔꯛꯏ ꯑꯃꯨꯛꯁꯨ ꯂꯥꯏꯖꯒꯤ ꯈꯨꯗꯥꯡꯗꯣ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯈꯪꯅꯕ ꯇꯥꯔꯦ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯈꯝꯕ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯁꯨꯝ ꯂꯩꯕꯤꯕꯁꯤꯗ ꯌꯥꯝ ꯅꯥꯎꯆꯥꯎꯔꯦ ꯃꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯕꯨ ꯄꯨꯗꯨꯅ ꯆꯠꯀꯦ ꯇꯧꯏ ꯇꯥꯟꯖꯥꯗꯨꯗ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕ ꯀꯌꯥ ꯑꯃꯁꯨ ꯑꯅꯤꯗꯨꯅ ꯇꯧꯔꯤꯗꯣ ꯂꯥꯞꯅ ꯎꯔꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯈꯠꯅꯔꯦ ꯈꯝꯕ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛ ꯅꯨꯄꯤ ꯑꯌꯥꯝꯕꯅ ꯂꯥꯏꯖꯕꯨ ꯈꯝꯕꯒꯤ ꯃꯈꯨꯠꯇꯒꯤ ꯃꯨꯟꯗꯨꯅ ꯂꯧꯔꯒ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯊꯝꯂꯤ ꯑꯗꯨꯒ ꯋꯥꯔꯛꯇꯕ ꯃꯄꯥꯟ ꯊꯣꯛꯄ ꯈꯝꯕꯕꯨ ꯅꯨꯄꯤ ꯃꯌꯥꯝꯗꯨꯅ ꯃꯐꯝꯗꯨꯗ ꯋꯥꯔꯛꯂꯤ ꯀꯅꯥꯅ ꯆꯨꯝꯃꯤ ꯀꯅꯥꯅ ꯂꯥꯜꯂꯤ ꯇꯁꯦꯡꯅ ꯍꯪꯅꯗ꯭ꯔꯕꯁꯨ ꯑꯃꯅ ꯑꯃꯗ ꯇꯝꯅꯩ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯅ ꯍꯥꯏꯕꯤꯕꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯀꯂꯛ ꯄꯦꯟꯅꯅ ꯍꯥꯏꯕꯁꯨ ꯃꯌꯥꯎꯏ ꯃꯔꯛꯇꯨꯗ ꯅꯨꯄꯤ ꯑꯃꯅ ꯑꯩꯗꯤꯅꯦ ꯑꯩ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅꯁꯨ ꯅꯨꯄꯤ ꯂꯣꯏꯅꯃꯛ ꯁꯧꯒꯠꯄꯗꯤ ꯇꯧꯖꯔꯣꯏꯀꯣ ꯃꯣꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯁꯤꯅꯤ ꯑꯀꯤ ꯑꯈꯪ ꯂꯩꯇ꯭ꯔꯤꯁꯦ ꯃꯇꯧꯗꯤ ꯏꯃꯥꯟ ꯃꯥꯟꯗꯅ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯅꯨꯄꯥꯁꯤꯅ ꯈꯔ ꯊꯛꯄ ꯆꯥꯕ ꯄꯥꯝꯕ ꯑꯣꯏꯕꯁꯤꯗ ꯃꯌꯥꯝꯅ ꯏꯆꯤꯡꯗ ꯆꯤꯡꯅꯕꯤꯔꯦ ꯑꯀꯨꯞꯄ ꯃꯔꯣꯜꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯅꯠꯇꯦ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯍꯦꯔꯥ ꯅꯨꯄꯥꯗꯁꯨ ꯄꯪꯇꯥꯏ ꯇꯥꯏꯁꯤꯟꯕ ꯌꯥꯕ ꯅꯠꯇꯦ ꯅꯨꯄꯤꯅ ꯍꯧꯗ꯭ꯔꯒꯕꯨ ꯅꯨꯄꯥꯅ ꯍꯦꯛꯇ ꯃꯈꯨꯠꯇꯥꯡ ꯄꯥꯏꯕ ꯉꯝꯒꯗ꯭ꯔꯣ ꯍꯥ ꯏꯁ ꯃꯁꯛ ꯐꯖꯕꯒ ꯄꯥꯝꯖꯗꯦꯀꯣ ꯄꯥꯝꯖꯗꯦ ꯂꯥꯏꯖꯗꯤ ꯉꯥꯏꯍꯥꯛꯀꯤ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯄꯥꯈꯠꯈꯤꯗꯨꯅ ꯀꯞꯄ ꯍꯧꯔꯛꯏ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯑꯍꯜ ꯑꯣꯏꯕ ꯑꯃꯅ ꯏꯕꯦꯝꯃ ꯀꯩꯁꯨ ꯇꯧꯔꯔꯣꯏꯁꯦ ꯃꯁꯤꯒꯤ ꯈꯝꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯑꯣꯛꯇꯕꯅꯤ ꯃꯇꯨ ꯃꯆꯥ ꯁꯦꯟꯅꯒꯦꯗꯤ ꯈꯪꯗ꯭ꯔꯒ ꯃꯃꯤꯠ ꯉꯥꯎꯗꯅ ꯂꯩꯅꯦ ꯍꯅꯨꯔꯁꯤꯐꯥꯎ ꯏꯃꯥꯕꯣꯛ ꯍꯣꯏ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯩ ꯉꯁꯤ ꯗꯁꯥ ꯇꯥꯔꯝꯒꯅꯤ ꯐꯔꯦ ꯅꯪꯕꯨ ꯂꯧꯕꯨꯛꯇ ꯂꯥꯛꯏꯔꯣ ꯉꯁꯤꯒꯤꯗꯤꯅꯦ ꯌꯨꯝꯗ ꯍꯜꯂꯣ ꯂꯧ ꯆꯠꯄꯗꯅꯦ ꯅꯊꯟꯇ ꯆꯠꯀꯅꯨꯀꯣ ꯃꯇꯝꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯦ ꯍꯣꯏ ꯏꯃꯥꯕꯣꯛ ꯂꯥꯏꯖꯅ ꯀꯞꯇꯨꯅ ꯌꯨꯝ ꯍꯜꯂꯛꯄꯗꯣ ꯎꯍꯧꯕ ꯈꯔꯅ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯆꯤꯕꯣꯟ ꯉꯥꯡꯅꯍꯧꯏ ꯁꯣꯝꯗꯅ ꯄꯥꯊꯧꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯣ ꯀꯣꯛꯇꯣꯜ ꯌꯧꯔꯕꯅꯤ ꯃꯆꯥꯒꯤ ꯃꯇꯧꯁꯤꯗ ꯇꯧꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ
Yumda halaktabi hotelda leiribado numit 4-5 suzilakle. Kari taurage haina hanglurabasu asengba maram amata phajana hairakte. Yumda halao hairasu ama hekta haijinduna halakte. Pathogi mapalokhoina Mama, nena tana mana pamlibase karino haibado hanglasi. Luhongbagi wafamsina maram oiraga soidana oiramgani. Nupigi imungdi khangbra ibungo yumda leite haibase. Ibemadu khangba mali. Makhoi angang maseldi pau phaunai haibro. Moi baba, masini aina matha sarisi. Makhoi anisu pau phaunadaba mali. Aina dok hekta ibemadu da hanglubadusu hek pharak taido. Karino tawgadabase ai khangdre. Bapmenga amata tadre ai. Marai kanbana chani. Aduna aikhoishu ko kharadi saba tare. Ngasisu amuk chalo. Aina yumda halao wari sanasi hairam. Adubu moiba, haujikpu ichana yadre luhongbasi toklasi haidana kamdong namigi imungduda hairudoino. Luhongba toktaba haibadudi magi wa taraga kona khanasi. Haujik hekta aikhoina lepkadaba nate. Yaragadi mabukning olhanduna luhongba sukaidanaba senbana phagani. Adudi ai horense thebaga chatlagi. Thabakti soidanaba adum chatli hai thebana tambada. Adusu langphang amata chathokte hai. Hotel da yauraklabasu kadudagi mapal thokte hai. Thebado pau phaunaraga horen chatluru. Mapalukhoi tumin leptuna matha sana wakhal khali. Machana haina tanaba yada magi aningbaduda chap yungduna leibasida tungda kari thoklakpa haiduna kupthana khali.